ꯑꯅꯤꯅ ꯃꯔꯣꯜ ꯂꯣꯟꯕ ꯍꯧꯗ꯭ꯔꯤꯉꯩ ꯇꯨꯡꯗꯒꯤ ꯂꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯃꯤꯠꯌꯦꯡꯐꯝꯁꯨ ꯅꯥꯊꯩꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯅꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯛꯂꯒ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯔꯤꯁꯤ ꯄꯤꯁꯨꯝ ꯁꯨꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯗꯦ꯫ ꯁꯣꯝꯗ ꯂꯩꯅꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯗꯦ꯫ ꯃꯥꯂꯦꯝꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯤ꯫ ꯂꯤꯡꯖꯦꯜꯅ ꯅꯪ ꯄꯨꯔꯒ ꯂꯥꯛꯑꯣꯅ ꯍꯥꯏꯌꯦ, ꯆꯠꯂꯁꯦ꯫ ꯂꯩꯅꯥ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯃꯥꯂꯦꯝꯗ ꯂꯤꯡꯖꯦꯜꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯇꯥ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯣ? ꯈꯪꯗꯦ, ꯅꯪ ꯎꯅꯤꯡꯉꯦꯅ ꯍꯥꯏꯌꯦ꯫ ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯂꯩꯅꯥꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯃꯃꯝ ꯂꯩꯔꯤꯕꯗꯣ ꯎꯔꯛꯂꯦ꯫ ꯉꯔꯥꯡꯒꯤ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯨꯅꯤ꯫ ꯃꯥꯂꯦꯝ ꯄꯥꯈꯠꯅ ꯍꯪꯉꯤ꯫ ꯂꯩꯅꯥ, ꯀꯩꯗꯧꯔꯦ ꯅꯃꯥꯏꯗꯨꯗꯤ? ꯂꯩꯅꯥ ꯋꯥꯍꯪꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯃꯃꯥꯏꯗꯣ꯫ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯀꯣꯟꯅ ꯆꯠꯂꯒꯦ꯫ ꯍꯜꯂꯣ, ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯦ ꯃꯥꯂꯦꯝꯅ꯫ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜꯗ ꯔꯤꯁꯤꯅ ꯐꯨꯕꯤꯕꯅꯤ ꯍꯥꯏꯅ ꯄꯨꯈ꯭ꯔꯦ꯫ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯈꯣꯟꯀꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ, ꯑꯉꯥꯡꯗꯨ ꯃꯁꯥ ꯉꯝꯗꯕꯅꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨ꯫ ꯅꯪꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯅꯥ ꯃꯥꯂꯦꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯩꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯔꯅꯨ꯫ ꯁꯔꯒꯤꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯗꯣꯔꯕꯅꯤ꯫ ꯑꯩ ꯅꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯗꯦ꯫ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤꯌꯦ, ꯑꯗꯨꯒ ꯑꯩꯅꯁꯨ ꯌꯥꯗ꯭ꯔꯤ ꯋꯥꯐꯝꯗꯣ꯫ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤ ꯋꯥ ꯑꯣꯏꯅ ꯂꯧꯒꯅꯨ, ꯏꯆꯝ ꯆꯝꯅ ꯆꯠꯁꯦ ꯍꯥꯏꯕꯅꯤ꯫ ꯂꯩꯅꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯔꯤꯁꯤꯁꯨ ꯂꯩꯕꯅ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯊꯩꯗꯣꯛꯂ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯤ꯫ ꯃꯥꯂꯦꯝꯅ ꯐꯥꯔꯤ꯫ ꯂꯥꯛꯑꯣ, ꯒꯥꯔꯤ ꯑꯁꯤ ꯂꯩꯔꯕꯅꯤ꯫ ꯑꯩ ꯀꯣꯟꯅ ꯆꯠꯂꯒꯦ꯫ ꯌꯥꯔꯦ, ꯋꯥꯔꯤꯁꯤ ꯁꯤꯗ ꯁꯝꯖꯤꯜꯂꯁꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯃꯥꯂꯦꯝ ꯂꯩꯅꯥꯒꯤ ꯂꯝꯕꯤꯗꯣ ꯊꯤꯡꯉꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯇꯧꯁꯦ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯕꯨ ꯂꯩꯅꯥꯁꯨ ꯍꯨꯔꯥꯟ ꯔꯤꯁꯤꯗ ꯌꯦꯡꯂꯤ꯫ ꯁꯣꯝꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯩꯅꯥꯗ ꯁꯨꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯈ꯭ꯔꯦ ꯃꯥꯏ ꯒꯥꯔꯤꯗꯣ꯫ ꯀꯔꯝꯕ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜꯅꯣ ꯈꯪꯗꯦ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝꯕ ꯃꯐꯝꯗ ꯂꯩꯅꯥꯒꯤ ꯃꯥꯏꯀꯩꯅ ꯄꯨꯔꯤ꯫ ꯃꯥ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ, ꯑꯉꯥꯎꯕꯤ ꯑꯣꯏꯔꯦ꯫ ꯔꯤꯁꯤꯒꯤ ꯊꯃꯣꯏꯁꯨ ꯎꯕ ꯉꯝꯖꯗꯦ꯫ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯍꯧꯏ, ꯈꯥꯝꯂꯨꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯁꯤ ꯑꯔꯥꯟꯕ ꯃꯐꯝ ꯑꯣꯏꯗꯨꯅꯇ ꯂꯩꯕꯒꯨꯝ ꯇꯧꯕꯁꯦ ꯂꯩꯅꯥ ꯌꯥꯝ ꯄꯦꯟꯖꯗꯦ꯫ ꯉꯔꯥꯡꯇꯁꯨꯅꯤ ꯄꯥꯎ ꯇꯝꯕꯗ ꯐꯥꯎ ꯍꯪꯒꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯤꯕ꯫ ꯑꯆꯧꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯕꯅꯔꯥ ꯋꯥꯗꯤ ꯂꯥꯎꯔꯛꯈꯤꯗꯦ꯫ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯤꯁꯤ ꯑꯣꯏꯔꯝꯗ꯭ꯔꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛꯇꯣ ꯂꯩꯅꯥꯒꯤ ꯃꯔꯥꯏꯕꯛ ꯇꯣꯉꯥꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯉꯔꯥꯡꯗꯒꯤ ꯂꯤꯡꯖꯦꯜꯒ ꯃꯕꯣꯛꯀ ꯎꯅꯤꯡꯂꯤꯕꯅꯤꯅ ꯂꯩꯅꯥꯁꯨ ꯃꯥꯂꯦꯝꯅ ꯍꯥꯏꯕꯗꯣ ꯌꯥꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯥꯂꯦꯝꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯄꯥꯎꯗꯣ꯫ ꯃꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯃꯆꯦ ꯎꯕꯗ ꯂꯤꯡꯖꯦꯜꯗꯤ ꯍꯤꯛ ꯀꯞꯂꯤ꯫ ꯆꯤꯆꯦ, ꯅꯪ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯕꯣꯛꯁꯨ ꯃꯣꯏꯅ ꯐꯨꯕꯤ, ꯑꯩꯁꯨ ꯊꯤꯅ ꯐꯨꯏ꯫ ꯂꯩꯅꯥ ꯃꯅꯥꯎꯄꯤꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯀꯞꯀꯅꯨꯁꯦ, ꯌꯥꯔꯦ, ꯑꯗꯨꯏ ꯋꯥꯗꯣ ꯆꯤꯆꯦꯗ ꯇꯥꯍꯜꯂꯅꯨ꯫ ꯃꯥꯂꯦꯝ ꯏꯉꯛꯉꯛꯂꯦ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨꯗ꯫ ꯃꯕꯣꯛꯁꯨ ꯀꯞꯂꯤ꯫ ꯃꯥꯂꯦꯝ ꯈꯪꯅꯤꯡꯂꯦ ꯀꯔꯤꯅꯣ ꯋꯥꯐꯝꯗꯣ꯫ ꯍꯪꯂꯛꯏ ꯂꯥꯡꯇꯛꯅꯅ꯫ ꯑꯕꯣꯛ, ꯀꯩꯗꯧꯔꯒꯦ? ꯂꯤꯡꯖꯦꯜ, ꯀꯅꯥꯅ ꯀꯩꯗꯧꯔꯦ? ꯃꯕꯣꯛꯇꯨ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦ, ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯂꯦꯝ, ꯏꯁꯨ ꯑꯅꯤꯁꯦ ꯌꯦꯡꯁꯤꯟꯃꯤꯟꯅꯕ ꯀꯅꯥ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯗ꯭ꯔꯕ ꯏꯃꯨꯡꯁꯦ ꯑꯉꯝꯕ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯦ꯫ ꯃꯥꯂꯦꯝ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯛꯏ꯫ ꯑꯕꯣꯛ, ꯀꯩꯅꯣ ꯍꯥꯏꯌꯣ ꯅꯁꯨꯗꯁꯨ, ꯋꯥꯗꯣ ꯇꯝꯕꯤꯌꯨ꯫ ꯀꯅꯥꯅ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯇꯧꯔꯕꯒꯦ? ꯋꯥꯐꯝꯗꯣ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯕ ꯂꯩꯅꯥꯅ ꯄꯥꯝꯗꯦ꯫ ꯃꯥꯁꯨ ꯀꯞꯂꯕꯅꯤ ꯃꯅꯥꯎꯅꯨꯄꯤꯒ ꯃꯕꯣꯛꯀꯒꯤ ꯃꯇꯧꯗ꯫ ꯑꯗꯨꯕꯨ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯂꯒ ꯋꯥꯗꯣ ꯊꯩꯗꯣꯛꯏ꯫ ꯑꯕꯣꯛ, ꯌꯥꯔꯦ, ꯋꯥꯐꯝꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯁꯦ꯫ ꯂꯤꯡꯖꯦꯜ, ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯃꯆꯦꯗ ꯌꯦꯡꯂꯒ ꯇꯧꯗꯦ ꯍꯥꯏꯅ ꯃꯀꯣꯛ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯨ ꯃꯥꯂꯦꯝꯅ ꯌꯥꯗꯦ꯫ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯑꯕꯣꯛ, ꯀꯩꯅꯣ ꯍꯥꯏꯌꯣ? ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕ ꯋꯥꯁꯦ ꯀꯩꯅꯣ? ꯂꯩꯅꯥꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯤ꯫ ꯃꯥꯂꯦꯝꯗꯨ ꯁꯥꯎꯒꯠꯂꯛꯏ꯫ ꯂꯩꯅꯥ, ꯑꯩꯉꯣꯟꯗ ꯅꯪꯅ ꯋꯥ ꯂꯣꯠꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯁꯤꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯁꯤꯒꯦ ꯍꯥꯏꯅ ꯂꯩꯈꯤꯕꯅꯦ ꯑꯩ꯫ ꯅꯪ ꯅꯠꯇꯕ ꯑꯍꯣꯡꯕ ꯅꯥꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯍꯣꯡꯗ꯭ꯔꯤ꯫ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯇꯝꯒꯤ ꯏꯆꯦꯜꯁꯤꯗ ꯑꯩꯗꯤ ꯌꯥꯎꯔꯣꯏ꯫ ꯅꯪ ꯈꯛꯅ ꯍꯣꯡꯕꯅꯤ꯫ ꯂꯩꯅꯥꯅꯁꯨ ꯈꯣꯟꯀꯂꯞꯅ ꯑꯍꯣꯡꯕ ꯍꯣꯡꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯤ꯫ ꯑꯍꯣꯡꯕꯗ ꯑꯩꯁꯨ ꯌꯥꯎꯈꯤꯅꯤ꯫ ꯀꯅꯥꯝꯇꯅ ꯊꯤꯡꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯀꯩꯅꯣ?
ꯍꯣꯡꯂꯣꯏ ꯍꯥꯏꯗꯨꯅ ꯑꯅꯝ ꯀꯟꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯗꯤ ꯐꯠꯇꯕ ꯋꯥꯈꯜꯅꯤ ꯃꯗꯨꯅ ꯃꯥꯡꯖꯕ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯑꯀꯥꯏꯕꯁꯨ ꯂꯥꯛꯀꯅꯤ ꯂꯩꯅꯥ ꯑꯗꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗ ꯃꯕꯣꯛꯇꯨꯁꯨ ꯃꯁꯨꯕ ꯐꯥꯖꯤꯜꯂꯛꯏ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯂꯩꯅꯥ ꯀꯞꯅ ꯀꯞꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕꯤꯔꯅꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯅꯣ ꯑꯩ ꯋꯥꯔꯦ ꯅꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯗꯨꯃꯛ ꯂꯩꯖꯒꯦ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯇꯝꯂꯛꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯠꯇꯗꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯁꯤꯟꯒꯅꯨ ꯑꯩ ꯑꯅꯧꯕ ꯊꯦꯡꯅꯕ ꯃꯍꯥꯛꯀ ꯑꯗꯨꯃꯛ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯖꯈꯤꯒꯦ ꯃꯥꯂꯦꯝꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯦ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯂꯩꯅꯥꯕꯨꯁꯨ ꯋꯥꯔꯧꯏ ꯌꯥꯝꯅ ꯋꯥꯔꯧꯏ ꯈꯣꯟ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯕꯗꯨꯗ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯕꯥꯁꯨꯃꯇꯤ ꯊꯣꯔꯛꯂꯒ ꯑꯃꯨꯛ ꯀꯣꯛꯊꯛꯇ ꯂꯥꯛꯊꯔꯛꯂꯦ ꯑꯣ ꯂꯝꯆꯠ ꯁꯨꯝꯗꯕꯤ ꯂꯥꯛꯄꯤꯔꯝꯃꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯗꯣ ꯂꯩꯅꯥꯁꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯂꯧꯇꯨꯅꯕꯅ ꯃꯈꯣꯏ ꯂꯣꯏꯅ ꯂꯧꯇꯨꯅꯔꯒ ꯂꯥꯟꯅ ꯂꯧꯕꯤꯕꯅ ꯃꯥꯒꯤ ꯃꯁꯔꯨꯛ ꯑꯣꯏꯔꯤ ꯉꯔꯥꯡꯃꯛꯇꯗꯒꯤ ꯄ꯭ꯂꯥꯟꯗꯨꯁꯨ ꯃꯈꯣꯏꯅ ꯁꯤꯟꯅꯕꯅꯤ ꯃꯌꯨꯝꯗ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥꯒꯗꯣ ꯌꯨꯍꯦꯟꯕꯅ ꯁꯦꯜ ꯈꯔ ꯄꯤꯁꯤꯜꯂꯒ ꯌꯨꯝꯗ ꯂꯩꯍꯟꯗꯕꯅꯤ ꯀꯅꯥ ꯂꯩꯇꯕ ꯇꯟꯖꯥꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯃꯥꯏ ꯈꯨꯝꯕ ꯃꯈꯣꯏ ꯈꯔꯅ ꯃꯕꯣꯛ ꯑꯃꯗꯤ ꯂꯤꯡꯖꯦꯜꯕꯨ ꯑꯣꯠ ꯅꯩꯕ ꯐꯨꯕꯤꯕ ꯂꯤꯡꯖꯦꯜꯒ ꯃꯕꯣꯛꯀꯅ ꯀꯤꯅ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯔꯦꯀꯣꯔꯗ ꯂꯧꯔꯒ ꯂꯩꯅꯥꯗ ꯎꯠꯂꯒ ꯑꯁꯣꯝꯗ ꯗ꯭ꯔꯒ ꯗꯤꯂꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯅꯕ ꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯄ꯭ꯂꯥꯟꯗꯨꯗ ꯃꯗꯣꯝꯆꯥ ꯌꯥꯎꯏ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯃꯌꯥꯝꯁꯤꯅ ꯂꯩꯅꯥ ꯆꯤꯡꯅꯍꯜꯂꯤ ꯏꯟꯗꯣꯝꯆꯥ ꯅꯁꯥꯗ ꯑꯗꯨꯃꯛꯇꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤꯕ ꯃꯤꯁꯛꯁꯤꯡꯁꯤꯒꯤ ꯃꯥꯌꯣꯛꯇꯗꯤ ꯅꯣꯡꯃꯇ ꯂꯦꯞꯄꯤꯗ꯭ꯔꯒ ꯑꯩꯕꯨ ꯑꯔꯥꯟꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯍꯟꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯟꯗꯣꯝꯆꯥ ꯑꯩꯁꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯥ ꯀꯀꯥꯁꯨ ꯋꯥꯍꯩ ꯑꯃ ꯇꯥꯏꯗꯦ ꯃꯣꯏꯅ ꯅꯆꯥꯁꯤ ꯍꯥꯠꯈ꯭ꯔꯁꯨ ꯑꯩꯕꯨ ꯑꯔꯥꯟꯕ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ ꯏ ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯆꯠꯄ ꯂꯝꯆꯠ ꯁꯥꯖꯠꯇꯨꯕꯨ ꯁꯦꯟꯅꯔ ꯂꯩꯈꯤꯗ꯭ꯔꯣ ꯏꯕꯦꯝꯃ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗꯤ ꯏꯀꯥꯏꯕ ꯐꯥꯎ ꯐꯗ꯭ꯔꯤꯅꯦ ꯋꯥꯊꯣꯛ ꯑꯃꯁꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯗꯔꯤ ꯉꯔꯥꯡꯗꯒꯤ ꯉꯝꯗ꯭ꯔꯦ ꯃꯥꯏꯁꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯆꯪꯕꯤꯔꯛꯂꯅꯨ ꯌꯨꯝꯁꯤꯗꯒ ꯌꯨꯝꯁꯤꯗꯁꯨ ꯀꯅꯥꯅꯣ ꯆꯪꯉꯛꯂꯒ ꯀꯤꯍꯟ ꯈꯪꯍꯜꯂꯦꯗꯅ ꯅꯪꯅ ꯂꯝꯆꯠꯂꯨꯗ꯭ꯔꯒ ꯂꯩꯅꯥ ꯃꯃꯤꯠ ꯆꯦꯅ ꯎꯏꯁꯤꯜꯂꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯔꯦ ꯏꯟꯗꯣꯝꯆꯥ ꯇꯣꯛꯄꯤꯔꯣ ꯑꯩ ꯈꯥꯡꯕ ꯋꯥꯔꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯂꯥꯟꯕꯅꯦ ꯑꯩꯒꯤ ꯏꯔꯥꯜꯅꯦ ꯇꯣꯛꯄꯤꯔꯣ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯂꯤꯡꯖꯦꯜ ꯃꯆꯦꯒꯤ ꯈꯨꯗꯥꯡꯗꯣ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯆꯤꯆꯦ ꯂꯤꯡꯖꯦꯜ ꯆꯤꯆꯦꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯜꯂꯕꯣ ꯅꯪꯒꯤꯗꯃꯛꯇꯅꯤ ꯆꯤꯆꯦꯅ ꯄꯨꯝꯅꯃꯛ ꯊꯣꯛꯂꯤꯕ ꯅꯪ ꯅꯥꯕ ꯐꯔꯣꯕ ꯅꯪ ꯅꯥꯕ ꯐꯔꯣ ꯕꯥꯁꯨꯃꯇꯤꯅ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦꯗꯀꯣ ꯁꯤꯒꯦꯒ ꯁꯤꯈ꯭ꯔꯣ ꯌꯨꯝꯁꯤꯗꯅꯦ ꯑꯩ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯁꯤꯈ꯭ꯔꯀꯥꯟꯗ ꯋꯥꯏ ꯁꯪꯅꯤ ꯑꯩ ꯃꯄꯨꯔꯣꯏꯕꯅꯤꯅ ꯖꯨꯠ ꯆꯥꯗꯕ ꯑꯃꯒ ꯂꯩꯃꯤꯟꯅꯔꯨꯔꯦ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯗꯅ ꯈꯨꯗꯛꯇ ꯂꯨꯍꯣꯡꯉꯦ ꯃꯁꯤꯗꯩ ꯍꯦꯟꯗꯣꯛꯂꯒ ꯑꯃꯨꯛ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯂꯥꯡꯕ ꯆꯠꯂꯤꯅꯦꯕ ꯇꯣꯛꯂꯣ ꯍꯥꯏꯔꯒ ꯃꯛꯇꯗ ꯃꯈꯥ ꯁꯨꯝ ꯁꯝꯊꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯈꯜꯂꯕꯁꯨ ꯂꯩꯅꯥ ꯉꯝꯗ꯭ꯔꯦ ꯏꯟꯗꯣꯝꯆꯥ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯑꯃꯠꯇ ꯈꯪꯗꯤꯌꯦ ꯃꯈꯣꯏꯅ ꯅꯝꯍꯥꯗꯨꯅ ꯄꯨꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯏꯟꯗꯣꯝꯆꯥ ꯃꯌꯥꯝꯅ ꯄꯥꯎꯊꯣꯛꯄꯤꯕꯅꯦ ꯑꯩ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯠꯇꯤꯌꯦ ꯅꯤꯁꯥ ꯂꯥꯏꯆꯨꯔꯒ ꯂꯩꯔꯤꯕ ꯏꯄꯨꯔꯣꯏꯕꯗꯣ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯂꯩꯒꯅꯤ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃ ꯅꯥꯊꯩꯔꯝꯂꯒ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯝꯂꯛꯂꯕ ꯃꯍꯥꯛꯇꯒꯤ ꯑꯍꯦꯟꯕ ꯑꯩ ꯑꯃꯠꯇ ꯊꯤꯔꯣꯏ ꯐꯠꯇꯕ ꯃꯤ ꯑꯣꯏꯁꯅꯨ ꯑꯐꯕ ꯑꯣꯏꯁꯅꯨ ꯑꯩ ꯄꯦꯟꯊꯣꯛꯅ ꯍꯤꯡꯂꯤ ꯃꯁꯤꯗ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯜꯂꯤꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯁꯨ ꯑꯩꯕꯨ ꯅꯝꯗꯅ ꯄꯨꯕꯅꯤ ꯑꯕꯣꯛꯀ ꯂꯤꯡꯖꯦꯜꯒ ꯁꯤꯖꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤ ꯃꯁꯛ ꯈꯪꯗꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯝꯍꯥꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯩ ꯂꯥꯟꯗꯦ ꯏꯟꯗꯣꯝꯆꯥ ꯑꯩ ꯂꯥꯟꯗꯤꯌꯦ ꯌꯥꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯗꯣ ꯀꯞꯁꯟ ꯂꯥꯎꯁꯤꯟꯅꯔꯒ ꯂꯤꯔꯅꯨ ꯏꯃꯨꯡꯁꯦ ꯌꯣꯜꯂꯒ ꯆꯠꯈ꯭ꯔꯕꯃꯛꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯣꯟꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯌꯣꯜꯂꯛꯈꯣ ꯏꯕꯦꯝꯃ ꯌꯣꯜꯂꯛꯈꯣ ꯈꯔ ꯂꯩꯔꯒꯅꯦ ꯑꯃꯨꯛ ꯄꯥꯎ ꯑꯃ ꯇꯥꯍꯜꯂꯛꯑꯣ ꯅꯝ ꯃꯥꯏꯗꯨꯝ ꯏꯀꯥꯏꯗꯦꯅꯦ ꯍꯧꯖꯤꯛꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯥꯂꯦꯝꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯅ ꯆꯪꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯕ ꯃꯥꯂꯦꯝ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯦ ꯂꯩꯅꯥꯒꯤ ꯈꯟꯕꯗꯁꯨ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯅꯤꯡꯗꯨꯅ ꯂꯩꯕ ꯋꯥꯔꯤꯗꯨꯁꯨ ꯈꯪꯂꯦ ꯍꯥꯏꯔꯛꯏ ꯇꯞꯅ ꯂꯩꯅꯥ ꯅꯪꯕꯨ ꯂꯥꯟꯅ ꯎꯕꯤꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯕꯁꯦ ꯇꯧꯔꯔꯣꯏꯒꯦ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯌꯥꯝ ꯂꯨꯏ ꯅꯪꯕꯨꯗꯤ ꯑꯩꯅ ꯌꯥꯝ ꯐꯍꯟꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯔꯨꯛ ꯉꯥꯛꯇ ꯊꯨꯡꯍꯟꯅꯤꯡꯉꯤ ꯃꯥꯏꯊꯣꯡꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯅ ꯂꯩꯇꯦꯡꯍꯟꯅꯤꯡꯉꯤ ꯃꯁꯤꯒꯤ ꯑꯁꯥꯗ ꯅꯪꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯕ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ
ꯑꯩ ꯅꯪꯒꯤ ꯂꯝꯂꯥꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩ ꯆꯠꯂꯒꯦ ꯂꯤꯡꯖꯦꯜ ꯙꯥꯃꯥꯂꯦꯝ ꯆꯠꯂꯒꯦꯀꯣ ꯑꯕꯣꯛ ꯑꯩ ꯆꯠꯂꯒꯦ ꯅꯁꯨꯗ ꯂꯥꯟꯅ ꯂꯧꯔꯁꯨ ꯂꯩꯅꯥꯗꯗꯤ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯆꯠꯈ꯭ꯔꯦ ꯃꯁꯨ ꯃꯕꯦꯟꯈꯛ ꯉꯥꯏꯔꯕꯗ ꯃꯕꯣꯛꯇꯨ ꯋꯥ ꯉꯥꯡꯂꯛꯏ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯕꯁꯨ ꯑꯕꯣꯛꯅ ꯊꯥꯖꯩ ꯏꯁꯨ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯕꯣꯛ ꯈꯪꯉꯤꯅꯦ ꯑꯁꯣꯟꯃꯤꯟ ꯑꯕꯣꯛ ꯑꯩꯅꯗꯤ ꯀꯔꯤ ꯍꯥꯏꯕ ꯉꯝꯒꯅꯤꯗꯣ ꯀꯅꯥ ꯂꯩꯖꯗꯦ ꯍꯥꯏꯅ ꯏꯁꯨꯕꯨ ꯃꯥꯡꯅꯕ ꯍꯣꯠꯅꯕ ꯊꯧꯔꯥꯡ ꯊꯧꯁꯤꯟ ꯍꯩꯕ ꯏꯃꯨꯡꯁꯤꯗꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨ ꯑꯕꯣꯛꯇꯤ ꯅꯪꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯕꯣꯛ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯉꯔꯥꯡꯁꯨꯅꯦ ꯏꯕꯨꯡꯉꯣ ꯔꯤꯁꯤ ꯂꯥꯛꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯅꯤ ꯋꯥꯐꯝꯗꯨꯗꯗꯤ ꯂꯩꯅꯥ ꯃꯕꯣꯛꯇ ꯉꯛꯅ ꯌꯦꯡꯂꯛꯏ ꯏꯁꯨ ꯔꯤꯁꯤ ꯂꯥꯛꯂꯝꯗ꯭ꯔꯕ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤ ꯉꯁꯤꯗꯤ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯂꯩꯅꯥ ꯂꯤꯡꯖꯦꯜꯕꯨ ꯀꯣꯟꯁꯤꯜꯂꯤ ꯔꯤꯁꯤꯅ ꯃꯥꯕꯨꯁꯨ ꯁꯔꯥꯛ ꯇꯝꯒꯗꯕ ꯑꯗꯨꯗꯒꯤ ꯀꯟꯕꯤꯕꯅꯤ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯑꯁꯦ ꯂꯩꯅꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯅꯕ ꯏꯁꯣꯔ ꯃꯥꯅ ꯂꯩꯍꯟꯕꯒꯨꯝꯅ ꯂꯩꯅꯥꯒꯤ ꯂꯨꯔꯕ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯇꯥꯡꯀꯛ ꯈꯨꯗꯤꯡ ꯔꯤꯁꯤꯅ ꯀꯟꯕꯤꯔꯤ ꯂꯤꯡꯖꯦꯜꯅ ꯆꯤꯆꯦ ꯑꯩ ꯋꯥꯔꯦ ꯏꯃꯨꯡꯗ ꯍꯤꯞꯀꯦ ꯋꯥꯈꯜꯅ ꯋꯥꯕꯒ ꯃꯁꯥ ꯅꯥꯕꯒ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒ ꯂꯤꯡꯖꯦꯜ ꯑꯅꯥꯕ ꯐꯒꯠꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯗꯝ ꯁꯣꯛꯆꯤꯜꯂꯦ ꯋꯥꯏ ꯍꯥꯏꯔꯛꯄꯗ ꯋꯥꯔꯤ ꯄꯨꯝꯕ ꯊꯨꯞꯆꯤꯟꯈ꯭ꯔꯗꯨꯅ ꯃꯅꯥꯎꯄꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯂꯩꯅꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯗꯣ ꯕꯥꯁꯨꯃꯇꯤ ꯈꯨ ꯀꯥꯝꯃꯤ ꯂꯩꯐꯝ ꯈꯪꯗꯦ ꯁꯦꯜ ꯂꯧꯊꯣꯛꯄꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯣꯜꯂꯒ ꯍꯔꯛ ꯍꯧꯖ ꯂꯧꯔꯤ ꯌꯨꯍꯦꯟꯕꯗꯒꯤ ꯃꯗꯨꯁꯨ ꯈꯪꯗꯅꯕ ꯍꯣꯠꯅꯕꯗ ꯃꯔꯥꯜ ꯀꯌా ꯑꯃ ꯄꯤꯁꯤꯜꯂꯒ ꯍꯣꯠꯅꯕꯅꯤ ꯂꯩꯅꯥꯗ ꯅꯨꯡꯉꯥꯏꯅ ꯐꯪꯕ ꯁꯦꯜꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯊꯥꯗꯔꯤ ꯄꯤꯌꯨ ꯍꯥꯏꯕ ꯃꯈꯩ ꯄꯤꯔꯤ ꯑꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯤ ꯃꯆꯥꯅ ꯇꯧꯔꯤꯗꯨꯗꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯅ ꯈꯪꯗꯦ ꯐꯠꯇꯕ ꯂꯝꯕꯤꯗꯒꯤ ꯇꯥꯜꯂꯨꯕ ꯁꯦꯜꯗꯨꯅ ꯑꯐꯕ ꯃꯍꯩ ꯆꯥꯕ ꯍꯧꯅꯗꯦ ꯍꯥꯏꯕꯗꯨꯃꯛꯅꯤ ꯊꯣꯛꯂꯤꯕ ꯐꯠꯇꯕ ꯃꯍꯩꯅꯤ ꯄꯥꯜꯂꯛꯂꯤꯕꯁꯨ ꯏꯁꯧ ꯂꯥꯡꯕꯗꯣ ꯇꯥꯕ ꯉꯝꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯂꯩꯅꯥ ꯉꯥꯏꯍꯥꯛꯇꯐꯥꯎ ꯂꯩꯐꯝ ꯈꯪꯗꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯃꯥꯟꯅꯔꯝꯗꯦ ꯃꯥꯟꯅꯕꯁꯨ ꯂꯩꯅꯥꯅ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯤꯉꯝꯗꯕꯤꯅꯤ ꯃꯥꯗꯤ ꯄꯦꯜꯂꯛꯇꯕꯒꯤ ꯈꯔꯗꯤ ꯃꯥꯁꯨ ꯉꯥꯡꯂꯣꯏ ꯑꯗꯨꯕꯨ ꯃꯥ ꯉꯝꯗꯦ ꯃꯆꯤꯟ ꯈꯨꯝꯕ ꯏꯆꯨꯝ ꯆꯨꯝꯅ ꯂꯥꯟꯕ ꯑꯗꯨꯃꯛ ꯇꯥꯔꯕꯤꯅꯤ ꯃꯌꯥꯝꯒꯤ ꯃꯤꯆꯩꯐꯝ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯔꯤ ꯂꯩꯀꯥꯏꯗꯨꯗ ꯐꯥꯎ ꯆꯪꯕ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨ ꯈꯥꯡꯂꯒ ꯆꯠꯂꯤ ꯑꯗꯨꯃꯛ ꯃꯕꯣꯛꯅ ꯊꯣꯡꯒꯥꯜ ꯐꯥꯎꯗꯤ ꯊꯤꯟꯗꯣꯛꯄꯤꯔꯛꯂꯦ ꯑꯗꯨꯒ ꯂꯩꯅꯥ ꯃꯈꯣꯡꯅ ꯃꯊꯟꯇ ꯑꯣꯇꯣ ꯉꯥꯏꯐꯝ ꯐꯥꯎꯕ ꯆꯠꯈ꯭ꯔꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯌꯨꯍꯦꯟꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯍꯨꯏꯖꯥꯎꯗꯣ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯈꯣꯏꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯈꯤꯗꯕꯒꯤ ꯋꯥꯔꯤ ꯇꯧꯔꯤ ꯍꯤꯌꯥꯏꯅꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯅ ꯄꯥꯎ ꯁꯣꯏꯗꯅ ꯄꯤꯔꯝꯒꯅꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯁꯤꯕ ꯌꯥꯕ ꯈꯨꯐꯨꯅꯤ ꯍꯤꯡꯆꯥꯕ ꯃꯥꯅ ꯐꯨꯔꯝꯂꯤꯕ ꯈꯨꯐꯨꯗꯣ ꯌꯨꯍꯦꯟꯕꯅ ꯏꯃꯥ ꯇꯥꯃꯣꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯔꯦ ꯅꯨꯄꯤꯁꯤꯒꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒꯨꯝ ꯇꯧꯔꯤ ꯍꯤꯌꯥꯏꯅꯨꯅ ꯁꯦꯜꯗ ꯉꯥꯎꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕ ꯁꯨꯕꯣꯟꯁꯨ ꯌꯥꯎꯔꯤ ꯃꯔꯛꯇꯨꯗ ꯇꯥꯔꯤ ꯃꯥꯁꯨ ꯋꯥꯔꯤꯗꯣ ꯃꯨꯟꯅ ꯍꯤꯌꯥꯏꯅꯨꯅ ꯑꯉꯥꯎꯕꯅꯤ ꯃꯤ ꯍꯥꯠꯄ ꯉꯝꯗꯧꯕ ꯃꯤꯅꯤ ꯑꯗꯨ ꯐꯠꯇꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯗꯕꯅꯤ ꯃꯥ ꯑꯩꯅ ꯃꯤ ꯊꯥꯗꯣꯛꯂꯒꯅꯦ ꯍꯥꯠꯇꯣꯛꯍꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥ ꯁꯨꯕꯣꯟꯅ ꯍꯧꯖꯤꯛꯁꯨ ꯗꯥꯛꯐꯝ ꯂꯩꯔꯤ ꯃꯥꯅ ꯑꯩꯕꯨ ꯐꯨꯈꯤꯕꯒꯤ ꯍꯤꯌꯥꯏꯅꯨ ꯁꯨꯕꯣꯟꯗ ꯌꯦꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯄꯜꯂꯛꯄꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯋꯥꯗꯣ ꯑꯃꯨꯛ ꯌꯨꯍꯦꯟꯕꯅ ꯃꯈꯥ ꯁꯝꯊꯩ ꯏꯃꯥ ꯁꯦꯜꯗꯤ ꯇꯞꯇꯥꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯗꯣꯝꯆꯥꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯑꯃꯨꯛ ꯇꯥꯃꯣꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯂꯣꯏ ꯃꯥꯡꯖꯗ꯭ꯔꯣ ꯁꯤꯗꯤ ꯍꯤꯌꯥꯏꯅꯨꯅ ꯁꯦꯜꯒꯤ ꯋꯥ ꯑꯔꯥꯏꯕꯅꯤ ꯃꯗꯨ ꯂꯥꯞꯅ ꯊꯝꯈꯣ ꯑꯩꯈꯣꯏꯗ ꯁꯦꯜ ꯋꯥꯠꯇꯦꯅ ꯋꯥꯠꯇꯕꯗꯣ ꯍꯦꯟꯅ ꯋꯥꯠꯇꯅꯕ ꯇꯥꯟꯁꯤꯜꯍꯧꯕꯗꯨꯅꯤ ꯄꯥꯝꯂꯤꯕ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯨꯒꯤ ꯐꯤꯕꯝꯗꯣ ꯐꯒꯠꯂꯛꯀꯅꯤ ꯊꯥꯖꯗꯦ ꯋꯥ ꯉꯥꯡꯕ ꯐꯥꯎꯅꯦ ꯉꯝꯍꯧꯗꯦ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗ ꯚꯣꯀꯦꯜ ꯀꯣꯔꯠꯇ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏ ꯃꯈꯅꯥꯎꯗ ꯀꯥꯎꯁꯜꯂꯝꯕ ꯃꯥꯜꯂꯤ ꯃꯈꯨꯠ ꯌꯦꯠꯇꯨꯁꯨꯅꯦ ꯁꯔꯨꯗꯨ ꯐꯖꯅ ꯇꯦꯛꯂꯦ ꯃꯈꯣꯡꯅ ꯑꯣꯏ ꯑꯁ ꯌꯥꯝ ꯊꯤꯅ ꯁꯣꯛꯏꯗ ꯐꯤꯕꯝ ꯆꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯃꯤ ꯍꯥꯠꯄ ꯑꯣꯏꯗꯧꯔꯤ ꯃꯤꯕꯨ ꯁꯤꯕ ꯌꯥꯕ ꯈꯨꯄꯨꯅꯤ ꯃꯥꯅ ꯐꯨꯔꯤ ꯃꯌꯥꯝꯁꯦ ꯇꯦꯟꯁꯟ ꯑꯃꯃꯝꯗ ꯂꯩꯅꯔꯤꯉꯩ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯑꯍꯨꯝꯃꯛ ꯌꯥꯝ ꯐꯤꯡꯅ ꯌꯦꯡꯊꯣꯔꯛꯏ ꯆꯥꯎꯔꯕ ꯀꯃꯟ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎꯗꯣ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯉꯥꯡ ꯍꯥꯡꯗꯣꯔꯛꯏ ꯔꯤꯁꯤꯅꯤ ꯁꯨꯕꯣꯟꯒꯤ ꯈꯣꯡꯂꯣꯏ ꯃꯌꯥꯝꯗꯨꯅ ꯐꯥꯔꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ
ꯑꯗꯨꯒ ꯀꯟꯅ ꯊꯤꯡꯂꯤꯕꯗꯨꯁꯨ ꯈꯧꯇꯛ ꯆꯥꯏ ꯃꯔꯝꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯈꯪꯕꯅ ꯀꯤꯁꯨ ꯀꯤꯅꯩ ꯔꯤꯁꯤꯁꯤ ꯃꯌꯥꯝꯅ ꯃꯤ ꯈꯠꯅꯒꯟꯕ ꯃꯤ ꯐꯨꯕꯗ ꯅꯥꯇꯩ ꯆꯥꯗꯕ ꯃꯌꯥꯝꯗꯨꯒ ꯃꯥꯒ ꯐꯨꯅꯕ ꯃꯥꯟꯅꯕ ꯇꯟꯅꯩ ꯉꯔꯥꯡ ꯃꯍꯥꯛꯅ ꯁꯥꯊꯤꯅ ꯐꯨꯔꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯕꯝꯁꯨ ꯈꯪꯕꯅ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯟꯕ ꯀꯅꯥꯝꯇꯅ ꯉꯝꯅꯗꯦ ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯇ ꯔꯤꯁꯤꯗꯤ ꯆꯪꯁꯤꯜꯂꯒ ꯌꯨꯍꯦꯟꯕꯒꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔꯗꯨ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯃꯥꯗ ꯈꯥꯅ ꯌꯦꯡꯉꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯊꯅꯩ ꯁꯨꯕꯣꯟ ꯔꯤꯁꯤꯒꯤ ꯆꯩ ꯆꯥꯈ꯭ꯔꯕ ꯃꯤꯅꯤ ꯀꯤꯔꯞ ꯇꯧꯏ ꯌꯨꯍꯦꯟꯕꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯌꯥꯝꯕꯒꯤ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯅꯕ ꯃꯨꯛꯂꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯅ ꯍꯤꯌꯥꯏꯅꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯈꯨꯠ ꯌꯥꯎꯒꯅꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯩ ꯄꯤꯒꯦ ꯁꯦꯜ ꯄꯥꯝꯕ꯭ꯔꯥ ꯅꯪꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯅꯅꯥꯎꯅꯤꯅ ꯈꯨꯠꯇꯣ ꯌꯥꯎꯒꯅꯨ ꯔꯤꯁꯤ ꯃꯆꯤꯟꯕꯥ ꯁꯤꯡꯂꯞ ꯅꯣꯛꯏ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯗꯤ ꯅꯪꯒ ꯃꯥꯒ ꯂꯣꯏꯁꯤꯟꯕ ꯌꯨꯍꯦꯟꯕ ꯔꯤꯁꯤꯒꯤ ꯃꯈꯨꯠꯇꯣ ꯃꯨꯛꯏ ꯊꯥꯗꯣꯛꯅꯕ ꯑꯗꯨꯕꯨ ꯉꯝꯗꯦ ꯀꯟꯕ ꯃꯌꯥꯝꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ ꯃꯆꯤꯐꯥꯎ ꯂꯦꯡꯗꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗꯁꯨ ꯇꯨ ꯆꯨꯡꯂꯦ ꯔꯤꯁꯤ ꯑꯃꯨꯛꯀꯁꯨ ꯂꯝꯆꯠ ꯂꯨꯗꯕ ꯅꯃꯥꯅꯆꯥ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯟꯖꯗꯕꯤ ꯃꯍꯥꯛꯄꯨꯁꯨ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯁꯨ ꯔꯤꯁꯤꯒꯤꯗꯃꯛ ꯁꯥꯈꯤ ꯂꯩꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯗ ꯌꯨꯍꯦꯟꯕꯅ ꯇꯥꯃꯣ ꯑꯩ ꯌꯥꯎꯗꯦ ꯑꯩꯕꯨ ꯊꯥꯗꯣꯛ ꯋꯥꯁ ꯅꯅꯥꯎ ꯐꯖꯅ ꯍꯥꯏꯖꯒꯦ ꯌꯥꯎꯗꯦ ꯍꯥꯏꯕ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯟꯖꯤꯟꯈ꯭ꯔꯦ ꯌꯨꯍꯦꯟꯕ ꯐ꯭ꯂꯣꯔꯗꯨꯗ ꯍꯥꯏꯊꯈ꯭ꯔꯦ ꯁꯥꯐꯨꯗꯨ ꯀꯟꯃꯟꯕꯅ ꯑꯅꯤꯔꯛꯇꯨꯗ ꯃꯆꯤꯟꯕꯥꯜꯗꯨꯁꯨ ꯏ ꯊꯣꯛꯂꯦ ꯍꯨꯔꯥꯟꯕ ꯃꯤꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ ꯍꯧꯅꯗꯦ ꯅꯪ ꯀꯅꯥꯅꯣ ꯅꯪꯒꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯃꯥ ꯑꯁꯤꯅ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕ ꯅꯆꯤꯟꯗꯣ ꯀꯥꯏꯅꯤꯡꯗ꯭ꯔꯗꯤ ꯋꯥꯗꯣ ꯂꯦꯞꯄꯣ ꯈꯨꯠ ꯌꯥꯎꯅꯔꯛꯄꯗꯨꯗꯗꯤ ꯍꯤꯌꯥꯏꯅꯨ ꯁꯥꯎꯒꯠꯂꯛꯏ ꯑꯆꯧꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯇꯥꯛ ꯐꯣꯡꯅꯔꯦ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯨꯝꯕ ꯃꯆꯥꯅ ꯂꯥꯛꯄ ꯑꯩ ꯏꯀꯥꯏ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯂꯝꯖꯥ ꯃꯆꯥꯗꯤꯅꯦ ꯀꯣꯅꯨꯡꯒꯨꯝꯕ ꯌꯨꯝꯁꯤꯗ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯪꯗꯤ ꯅꯪꯒꯤ ꯂꯝꯆꯥ ꯅꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯁꯣ ꯅꯈꯣꯡꯗꯨꯅ ꯅꯦꯠꯂꯤꯕ ꯅꯪꯒꯤ ꯈꯣꯡꯒꯨꯜꯗꯨ ꯐꯥꯎꯅꯦ ꯃꯐꯝꯁꯤꯗ ꯃꯃꯤ ꯇꯥꯍꯜꯂꯝꯒꯅꯨ ꯑꯗꯨ ꯀꯟꯕ ꯋꯥꯍꯩ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯕꯅꯤ ꯀꯔꯝꯕ ꯃꯆꯥꯅ ꯃꯃꯥꯒꯤ ꯃꯐꯝꯗꯒꯤ ꯋꯥꯐꯝꯗꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯒꯅꯤ ꯈꯜꯂꯨꯗꯕ ꯉꯥꯛꯇꯅꯤ ꯔꯤꯁꯤꯒꯤ ꯃꯐꯝꯗꯗꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯄꯤꯕꯨꯡꯅꯨꯡꯗ ꯃꯆꯥ ꯅꯠꯇꯕꯒꯨꯝ ꯃꯤꯅꯨꯡꯁꯤ ꯐꯥꯎꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅꯦ ꯑꯩꯗꯤ ꯂꯝꯖꯥꯅꯦ ꯑꯩꯒꯤ ꯏꯃꯥꯁꯨ ꯂꯩꯇꯦ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯒ ꯁꯛꯃꯥꯟꯅꯕꯤ ꯅꯪ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯇꯥꯎ ꯅꯪꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯖꯧ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯀꯅꯨ ꯑꯗꯨꯒ ꯃꯇꯨꯡ ꯑꯩꯒꯤ ꯕꯥꯎꯟꯗꯔꯤ ꯂꯥꯟꯁꯤꯜꯂꯛꯂꯕ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯔꯤꯁꯤ ꯃꯤ ꯍꯥꯠꯄꯁꯨ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯄ ꯃꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯍꯤꯛꯁꯤꯡꯗꯨ ꯈꯛꯇ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯍꯥꯏꯔꯒ ꯌꯨꯍꯦꯟꯕꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯅꯈꯣꯏꯅ ꯁꯔꯥꯛ ꯇꯝꯒꯦ ꯅꯤꯡꯂꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤꯅꯤ ꯑꯩ ꯈꯛꯇꯒꯤ ꯔꯤꯁꯤꯒꯤ ꯅꯨꯄꯤ ꯅꯈꯨꯠ ꯇꯦꯛꯀꯦꯗꯅꯤ ꯈꯨꯗꯥꯡ ꯐꯥꯎꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ ꯃꯇꯨꯡ ꯃꯥꯒꯤ ꯃꯃꯤ ꯑꯣꯏꯔꯛꯂꯕ ꯑꯩ ꯁꯥꯍꯤꯡ ꯆꯥꯕ ꯃꯤꯁꯨ ꯑꯣꯏꯔꯛꯄ ꯉꯝꯒꯅꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯤꯜꯂꯝꯂꯒ ꯔꯤꯁꯤ ꯊꯣꯔꯛꯂꯦ ꯂꯩꯔꯤꯕ ꯈꯧꯕꯨꯅꯥꯏ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯟꯇꯣꯛꯅꯩ ꯍꯪꯒꯣꯏꯔꯤ ꯃꯆꯤꯡ ꯃꯇꯥꯗꯨꯗ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯐꯤꯕꯝꯗꯨꯗ ꯂꯣꯏꯅ ꯀꯤꯟꯅꯔꯦ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯂꯣꯏꯅ ꯂꯩꯍꯧꯔꯦ ꯌꯨꯍꯦꯟꯕ ꯃꯆꯤꯟ ꯏ ꯊꯣꯛꯂꯤꯕꯗꯣ ꯃꯃꯥ ꯏꯕꯦꯝꯃꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ ꯏꯁ ꯊꯤꯅ ꯁꯣꯛꯂꯦꯗꯅ ꯀꯅꯥ ꯂꯩ ꯍꯤꯗꯥꯛ ꯄꯨꯔꯛꯎꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯪꯗꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯉꯥꯡꯂꯤꯗ ꯈꯨꯝꯂꯝꯗꯦ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯅ ꯍꯥꯏꯔꯛꯏ ꯁꯨꯕꯣꯟ ꯍꯥꯏ ꯒꯦꯠꯀꯗꯣ ꯐꯖꯅ ꯂꯣꯟꯁꯤꯜꯂꯨ ꯑꯉꯥꯎ ꯑꯐꯩ ꯑꯃ ꯂꯥꯛꯂꯒ ꯅꯈꯣꯏꯅ ꯇꯔꯥꯏ ꯆꯪꯍꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯨꯝꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯁꯤ ꯃꯇꯨꯡ ꯆꯪꯍꯜꯂꯛꯀꯅꯣ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯔꯤꯕꯗꯣ ꯒꯦꯠ ꯌꯧꯔꯕ ꯔꯤꯁꯤ ꯇꯥꯏ ꯃꯈ꯭ꯌꯥ ꯆꯤꯛꯏ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯤ ꯍꯟꯅꯗꯤ ꯌꯦꯡꯂꯝꯗꯦ ꯃꯥꯒꯤ ꯕꯨꯂꯦꯠꯇꯨ ꯁ꯭ꯇꯥꯔꯠ ꯍꯧꯅ ꯉꯟꯈꯠꯂꯒ ꯊꯧꯈ꯭ꯔꯦ ꯎꯁꯤꯠꯇꯕꯒꯤ ꯆꯥꯡꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯎꯁꯤꯠꯇꯦ ꯀꯅꯥ ꯑꯃꯅꯁꯨ ꯔꯤꯁꯤꯅ ꯀꯤꯗꯦ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯃꯈꯣꯜ ꯑꯍꯧꯕꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯖꯒꯥꯗꯣ ꯐꯖꯅ ꯅꯤꯜꯍꯧꯏ ꯔꯤꯁꯤꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯣ ꯊꯦꯡꯂꯦ ꯍꯤꯗꯥꯛ ꯉꯥꯎꯔꯒꯁꯨ ꯂꯥꯛꯂꯦ ꯎꯏꯔꯨꯝ ꯆꯪꯂꯛꯏ ꯃꯌꯥꯏ ꯀꯥꯗꯣ ꯌꯧꯔꯛꯄꯗ ꯆꯥꯛꯈꯨꯝꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯃꯈꯨꯠꯅ ꯉꯥꯛꯂꯒ ꯇꯨꯝꯂꯤꯕ ꯅꯨꯄꯤꯗꯣ ꯍꯦꯛ ꯎꯔꯨꯏ ꯔꯤꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ
ꯃꯁꯥꯗꯁꯨ ꯍꯥꯏꯔꯦ ꯂꯩꯅꯥꯗꯤ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ ꯔꯤꯁꯤ ꯆꯪꯉꯛꯂꯤꯗꯣ ꯃꯥ ꯈꯪꯗꯦ ꯔꯤꯁꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯏꯊꯣꯡ ꯑꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯃꯈꯨꯠ ꯑꯆꯧꯕ ꯑꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯊꯥꯡꯁꯤꯜꯂꯤ ꯃꯃꯥꯏ ꯃꯌꯥꯗꯨꯗ ꯉꯝꯗꯦ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯁꯣꯛꯂꯨꯕ ꯃꯈꯨꯠꯇꯣ ꯈꯨꯇꯨꯝ ꯐꯠ ꯇꯥꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯁꯦꯀꯦꯟ ꯐꯥꯗ ꯇꯤꯡꯊꯣꯛꯂꯒ ꯁꯣꯛꯂꯨꯏ ꯇꯞꯅ ꯅꯥꯟꯕꯤꯔꯨꯏ ꯃꯗꯨꯅ ꯅꯨꯄꯤꯗꯣ ꯍꯧꯗꯣꯛꯂꯨꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯃꯤꯠꯃꯥꯡꯗ ꯔꯤꯁꯤ ꯂꯩꯔꯝꯕꯗ ꯂꯩꯅꯥ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯇꯇꯨ ꯇꯇꯨ ꯌꯦꯡꯂꯒ ꯐꯝꯂꯤ ꯅꯨꯄꯥꯗꯨꯁꯨ ꯆꯧꯀ꯭ꯔꯤ ꯑꯃ ꯆꯤꯡꯁꯤꯜꯂꯒ ꯂꯩꯅꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯕꯅꯤ ꯃꯁꯥꯗꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯤꯕ ꯃꯤꯠ ꯑꯅꯤꯗꯨꯒ ꯂꯩꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯑꯇꯞꯄ ꯋꯥꯍꯪꯅꯤ ꯅꯣꯡꯃꯇ ꯍꯪꯗꯕ ꯋꯥꯍꯪ ꯈꯛꯁꯨ ꯅꯠꯇꯦ ꯃꯇꯧꯁꯨꯅꯤ ꯅꯣꯡꯃꯇ ꯇꯧꯗꯕ ꯃꯇꯧ ꯂꯩꯅꯥ ꯈꯨꯝꯂꯛꯇꯦ ꯌꯦꯡꯂꯒ ꯂꯩ ꯔꯤꯁꯤꯗ ꯃꯈꯥ ꯇꯥꯔꯛꯏ ꯔꯤꯁꯤ ꯑꯃꯨꯛꯁꯨ ꯅꯪꯅ ꯑꯗꯨꯝ ꯑꯩ ꯉꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯉꯥꯏꯒꯅꯨ ꯊꯦꯡꯂꯐꯥꯎ ꯑꯩ ꯉꯥꯏꯒꯅꯨ ꯑꯩꯗꯤ ꯅꯣꯡꯗꯝ ꯅꯥꯏꯗꯕ ꯃꯤꯁꯛꯅꯤ ꯑꯍꯤꯡ ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯏ ꯑꯗꯨꯁꯨ ꯅꯪ ꯑꯗꯨꯝ ꯉꯥꯏꯒꯗ꯭ꯔꯣ ꯀꯩꯁꯨ ꯊꯣꯛꯅꯗꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯋꯥꯃꯟꯈ꯭ꯔꯦ ꯑꯩꯁꯤꯕꯨ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ ꯍꯌꯦꯡꯈꯩꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯒꯅꯨ ꯂꯩꯅꯥ ꯔꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯧꯔꯛꯏ ꯗꯗꯥ ꯃꯁꯤꯒꯤ ꯃꯤꯡꯒꯧꯁꯤꯗ ꯑꯣꯏꯔꯦ ꯔꯤꯁꯤꯅ ꯁꯣꯔ ꯐꯨꯜꯂꯤꯕ ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯤ ꯋꯥ ꯉꯥꯡꯗꯦ ꯑꯩꯁꯦ ꯗꯗꯥꯅ ꯂꯥꯟꯅ ꯂꯧꯕ꯭ꯔꯥ ꯀꯩ ꯃꯔꯝꯒꯤ ꯅꯪꯕꯨ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯕꯣ ꯑꯔꯥꯟꯕ ꯇꯧꯗꯕ ꯅꯪꯅ ꯑꯗꯨ ꯀꯤꯔꯤꯗꯨꯅ ꯀꯩꯒꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯒ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯎ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯒꯅꯤ ꯑꯩꯗꯤ ꯑꯉꯥꯎꯕꯅꯤ ꯃꯌꯥꯝꯒꯤꯅ ꯂꯝꯆꯥ ꯁꯔꯥ ꯑꯣꯛꯇꯕ ꯃꯆꯥ ꯅꯤꯁꯥ ꯂꯥꯏꯆꯨꯕ ꯐꯠꯇꯕ ꯃꯤ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯂꯦꯞꯅꯤꯗ ꯅꯪ ꯑꯩꯁꯦ ꯀꯤꯕ꯭ꯔꯥꯅꯦ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯔꯤꯁꯤ ꯅꯣꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯀꯤꯕ꯭ꯔꯣꯕ ꯀꯤꯔꯨꯅꯨꯗ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨꯝꯇ ꯇꯧꯔꯣꯏ ꯅꯪꯒꯤ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯗꯤ ꯑꯩꯅ ꯑꯣꯏꯗꯣꯏꯅꯤ ꯑꯩꯉꯣꯟꯗ ꯀꯤꯒꯅꯨ ꯍꯟꯗꯛꯇꯤ ꯂꯩꯅꯥꯗꯣ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ ꯃꯨꯟꯅ ꯇꯥꯕꯅꯤ ꯉꯁꯥꯏꯗꯒꯤ ꯆꯣꯏꯔꯣꯜ ꯑꯃꯒꯨꯝ ꯃꯔꯣꯜ ꯏꯐꯥꯏ ꯐꯥꯏꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯃꯄꯨꯛꯅꯤ ꯅꯨꯡꯁꯤꯔꯛꯂꯦ ꯇꯥꯔꯒ ꯃꯥꯕꯨ ꯀꯤꯗꯅꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯅ ꯂꯩꯅꯥ ꯃꯄꯨꯛꯅꯤ ꯅꯨꯡꯁꯤꯔꯛꯄꯅꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯤꯀꯨꯞꯁꯤꯗ ꯔꯤꯁꯤꯅ ꯉꯥꯡꯂꯤꯕ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯃꯌꯥꯝꯁꯤꯗ ꯀꯔꯣꯝꯗꯒꯤꯅꯣ ꯄꯤ ꯏꯔꯥ ꯏꯍꯧꯔꯛꯄꯅꯤ ꯆꯣꯏꯔꯣꯜ ꯑꯣꯏꯔꯁꯨ ꯂꯩꯅꯥꯒꯤ ꯃꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯅꯨꯡꯁꯤꯍꯟꯈ꯭ꯔꯦ ꯅꯨꯄꯥ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯄꯤ ꯇꯥꯔꯛꯄꯗꯨꯗ ꯔꯤꯁꯤ ꯄꯤꯁꯨꯝ ꯁꯣꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯊꯥꯡꯒꯠꯂꯒ ꯃꯄꯤꯗꯨ ꯁꯠ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯀꯩꯗꯧꯔꯦ ꯀꯞꯄꯨꯗꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯈꯟꯗꯦ ꯑꯩ ꯈꯪꯉꯤ ꯅꯪ ꯂꯥꯟꯗꯦ ꯀꯞꯀꯅꯨ ꯆꯥꯛꯁꯤ ꯆꯥꯊꯣꯛ ꯑꯗꯨꯒ ꯇꯨꯝꯃꯨ ꯅꯪ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯉꯟꯅ ꯇꯨꯝꯃꯨ ꯑꯩꯅ ꯅꯥꯕꯗꯤ ꯅꯪꯅ ꯌꯦꯡꯁꯤꯜꯂꯦ ꯅꯪꯅ ꯅꯥꯕꯗꯤ ꯑꯩꯗꯤ ꯇꯧꯐꯝ ꯈꯪꯂꯣꯏ ꯑꯗꯨꯅ ꯅꯪꯗꯤ ꯅꯥꯒꯅꯨ ꯅꯪ ꯅꯥꯕ ꯌꯥꯗꯦ ꯑꯃꯨꯛꯁꯨ ꯅꯣꯛꯁꯤꯜꯂꯤ ꯅꯤꯁꯥ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯃꯪꯕ ꯃꯪꯂꯥꯟꯗꯨꯒꯤ ꯆꯣꯏꯔꯣꯜꯂ ꯇꯊꯤ ꯆꯩꯗꯨꯅꯇ ꯂꯩꯕ ꯃꯥꯅ ꯑꯗꯣ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯗꯣ ꯃꯆꯤꯟꯗꯒꯤ ꯊꯣꯔꯛꯀꯅꯤ ꯈꯜꯂꯨꯗꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯦ ꯂꯩꯅꯥ ꯃꯄꯤ ꯁꯤꯟꯊꯔꯤꯕ ꯑꯗꯨꯅ ꯄꯥꯎꯈꯨꯝꯅꯤ ꯆꯣꯏꯔꯣꯟ ꯃꯥꯟꯕ ꯋꯥꯍꯩꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯍꯜꯂꯝꯕ ꯄꯨꯛꯅꯤꯡ ꯇꯅꯤꯛ ꯍꯟꯕ ꯊꯧꯗꯣꯟꯅꯨꯡꯒꯨꯝ ꯀꯟꯕ ꯊꯃꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤ ꯈꯣꯍꯤ ꯇꯩꯕ ꯍꯩꯕ꯭ꯔꯅꯦ ꯊꯥꯖꯁꯤꯔ ꯆꯣꯏꯔꯣꯜꯁꯦ ꯅꯠꯇ꯭ꯔꯒ ꯃꯤꯇ꯭ꯔꯪꯂꯥ